ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯆꯍꯤ 10 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯆꯠꯊꯔꯨꯕ BSFꯀꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯄꯨꯂꯤꯁꯅ ꯐꯥꯔꯤ꯫ ꯄꯤꯛꯂꯕꯁꯨ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤ ꯑꯉꯥꯡꯅ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯃꯁꯤꯡ ꯌꯥꯝꯅ ꯊꯣꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄꯗ ꯋꯥꯌꯦꯜ ꯆꯠꯊꯅꯕ ꯀ꯭ꯔꯥꯏꯝ ꯑꯦꯒꯦꯟꯁ ꯋꯨꯃꯦꯟꯒꯤ ꯇꯣꯉꯥꯟꯕ ꯀꯣꯔꯠ ꯑꯃ ꯂꯤꯡꯗꯨꯅ ꯂꯩꯔꯛꯄꯗ ꯅꯠꯇꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟꯁ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯁ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯀꯦꯁꯁꯤꯡꯒꯤ ꯋꯥꯌꯦꯜ ꯆꯠꯊꯅꯕ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠ ꯑꯅꯤ ꯐꯥꯎꯕ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯋꯥꯂꯣꯝꯗ ꯂꯩꯕ ꯐꯨꯗ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ FCI ꯒꯣꯗꯥꯎꯟꯗ ꯍꯥꯡꯕ ꯂꯩꯕ ꯐꯨꯗ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ FCI ꯒꯣꯗꯥꯎꯟꯗ ꯍꯥꯡꯕ 10ꯁꯨꯕ ꯕꯇꯥꯂꯤꯌꯟ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯝꯄꯅꯤꯒꯤ ꯄꯣꯁꯠ ꯀꯃꯥꯟꯗꯔꯁꯨ ꯑꯣꯏꯔꯤꯕ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯆꯍꯤ 10 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯨꯕꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 6ꯇꯒꯤꯅ 8 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯣꯁꯠ ꯑꯁꯤꯒꯤ ꯀꯃꯥꯟꯗꯔꯁꯨ ꯑꯣꯏꯔꯤꯕ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤ ꯃꯃꯤꯡꯅ ꯃꯍꯥꯕꯤꯔ ꯄ꯭ꯔꯁꯥꯗ ꯁꯥꯏꯅꯤ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯅꯝꯕꯔꯅ 8712171992ꯅꯤ꯫ ꯃꯍꯥꯛꯅ ꯄꯣꯁꯠ ꯑꯁꯤꯗꯒꯤ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗ ꯄꯣꯠꯆꯩ ꯂꯩꯔꯨꯒꯅꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯄꯣꯠꯆꯩ ꯂꯩꯅꯕ ꯆꯪꯂꯛꯈꯤꯕ ꯃꯇꯝꯗ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯊꯤꯡꯒꯥꯡꯐꯥꯏ ꯈꯨꯜꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 10 ꯁꯨꯔꯕꯤ ꯃꯃꯤꯡ ꯂꯣꯠꯁꯤꯟꯖꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯊꯣꯟꯖꯤꯟꯗ ꯂꯩꯔꯝꯕ ꯎꯕꯗꯒꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯐꯤꯅꯨꯡꯒꯤ ꯍꯛꯆꯥꯡ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯎꯠꯇꯨꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯧꯑꯣꯡ ꯆꯠꯊꯔꯨꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯆꯍꯤ 19 ꯁꯨꯔꯕꯤ ꯃꯁꯤ ꯃꯃꯤꯡ ꯂꯣꯠꯁꯤꯟꯖꯔꯦ ꯑꯗꯨ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤ꯫ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯁꯤ ꯍꯧꯒꯠꯂꯛꯄꯗꯒꯤ BSFꯀꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯏꯕ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯅ ꯄꯣꯛꯁꯣ ꯑꯦꯛ 2012ꯒꯤ ꯁꯦꯛꯁꯟ 12ꯒꯤ ꯃꯈꯥꯗ BSFꯀꯤ ꯄꯣꯁꯠ ꯀꯃꯥꯟꯗꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯦꯁ FIR ꯅꯝꯕꯔ 7/8/2025 ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯦꯁ ꯑꯁꯤ ꯂꯧꯈꯠꯂꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ BSFꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯈꯪꯍꯟꯕꯗꯒꯤ ꯃꯍꯥꯛꯄꯨ ꯁꯔꯚꯤꯁꯇꯒꯤ ꯉꯔꯥꯡꯃꯨꯛ ꯁꯁꯄꯦꯟ ꯇꯧꯕꯗ ꯅꯠꯇꯅ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯈꯨꯠꯁꯤꯟꯅꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯤꯂꯣꯡ ꯗꯥꯝꯗꯒꯤ ꯒꯥꯔꯤ ꯍꯨꯔꯥꯟꯕ 2 ꯐꯥꯔꯤ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯄꯨꯂꯤꯁꯅ ꯑꯟꯖꯨꯃꯥꯟ ꯑꯣꯐꯤꯁ ꯃꯅꯥꯛꯀꯤ ꯂꯤꯂꯣꯡ ꯗꯥꯝꯗꯒꯤ ꯃꯃꯥꯡꯗ ꯂꯤꯂꯣꯡ ꯀꯥꯂꯩꯈꯣꯡꯗꯒꯤ ꯔꯣꯌꯦꯜ ꯏꯟꯐꯤꯜꯗ ꯑꯃ ꯍꯨꯔꯥꯟꯈꯤꯕꯒꯤ ꯂꯧꯈꯠꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯂꯤꯂꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ MD ꯃꯨꯐꯥꯁꯤꯟ ꯆꯍꯤ 10 ꯑꯃꯁꯨꯡ ꯂꯤꯂꯣꯡ ꯇꯔꯥꯂꯣꯗꯒꯤ MD ꯑꯃꯟ ꯆꯍꯤ 10 ꯀꯧꯕ ꯒꯥꯔꯤ ꯍꯨꯔꯥꯟꯕ 2 ꯐꯥꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯔꯣꯌꯦꯜ ꯏꯟꯐꯤꯜꯗ ꯏꯟꯇꯔꯁꯦꯞꯇꯔ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯁꯦꯡꯕ ꯏꯟꯗꯤꯌꯟ ꯑꯣꯏꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯉꯥꯡꯂꯝꯂꯣꯏ꯫ ꯆꯥꯏꯅꯥꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯕꯨ ꯆꯩꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ ꯃꯤꯂꯤꯇꯔꯤꯅ ꯏꯟꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤ ꯂꯧꯁꯤꯟꯗꯨꯅ ꯂꯩ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯉꯁꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯕꯨ ꯆꯩꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯁꯦꯡꯕ ꯏꯟꯗꯤꯌꯟ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯉꯥꯡꯂꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯇ ꯐꯪꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯥꯖ꯭ꯌ ꯁꯚꯥꯅ ꯃꯅꯤꯄꯨꯔꯗ ꯊꯥ 3 ꯑꯃꯒ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯕꯗ ꯑꯦꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯝꯃꯤꯟꯅꯁꯤ꯫ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯁꯤꯜꯂꯒ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯂꯧꯔꯝꯕꯁꯤꯡ ꯎꯆꯤ ꯃꯈꯨꯟꯗ ꯆꯪꯈꯤꯕ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯤꯟ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ ꯔꯨꯂꯤꯡꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕ ꯁꯤꯟꯅꯅꯕ ꯐꯝꯕꯥꯜ ꯂꯥꯟꯒꯤ ꯂꯂꯣꯡ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤꯒꯤ ꯈꯨꯗꯣꯜ PR ꯑꯣꯏꯅ ꯐꯪꯂꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯑꯇꯝꯅꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯒ इरोइनना चीफ मिनिस्टर एन बीरेन सिंदोकदबने अमसुंग पीआर लेंगाक थमगदबने हाइना डिमांड तौरखी लांदारखलिबा सिन कुकी जौगी मैकेदिगी सीएम सिनबा अमदि पीआर थमनबा डिमांड तौरखिबदुगा सब मानना पॉलिटिकल पार्टी सिंगी मरक्तगिसु सीएम सिंदोकपा अमदि पीआर थमबा पामबगी खोलाव लौरखी रूलिंग MLA सिंगी मरक्तगिसु लुसिंगबा सिन्ननबा फंबालानगी पॉलिटिकल गेबा खंगबु नाइना ललोंग चथदुना मखोइगी दिल्लीदा लेबा नेशनल लीडर सिंगना तक्सनबा अमदि केम तौबगी थबक सिंग लिसांग सिना सथरखिबगी खुदुंग इन्दुना मियोय क्यागी मैकेदिगिसु लेंगाकी लुसिंगबा सिनबा नत्रगना पीआर थंबा पामबगी खोलाव लौरखी मसिना मरम ओइरगा लानगी वरोइसिन पुरकनबा लंथेंगनरिबा एन बीरेन सीएम की पोस्टगी रिजाइन तौखिबदगी सेंट्रल गवर्नमेंट मणिपुर लेजिस्लेटिव असेंबली एनिमेटेड सस्पेंशन द पीआर लेंगाक थमदुना वाथोकी वरोइसिन पुरकनबा होनबदा ngamdabadigi makha samthana tha taruk amaga PR thamnaba lengana ayaba pikre tha taruk ki
था अहुंगी ओइना पीआर थमलखिबा मतम अदुदा पीआर थमगदबने लुसिंगबा सिनगदबने हाइना खुलाउ लाउखिबा पॉलिटिकल पार्टी सिंग अमदी मियामगी मेकेदिगे पीआर थंबा पामदे मियामगी लेंगाक थम्मु हाइबा खुलाउ अमुक लेरखि अमरोमदना रूलिंग एमएलए सिंगी मेकेदिगे अनौबु लुसिंगबा अमगी मखादा लेबाक सेमनबा एमएलए सिंग अमा तोइना पुनसिनरे मियामगी लेंगाक सेमलगनि हाइना क्यारक हना क्लेम तौबा लेरबस लुसिंगबा ओइनिंगबा एमएलए गी मसिंग यामबा अमदी लुसिंगबा ओइगदबा मिसक सबसाना पुथोकपा ngamdabadagi lengak semba ngamdana tokre सेंट्रल गवर्नमेंट था तरुक अमग मखा समथनबा थौरांग पुनमक लोइसिलखिबदगी रूलिंग लुसिंग सिंदुना लेंगाक सेमनबा सेन चोंलखिबा एमएलए सिंगी खोंजेलदी लायरदना मसक फाबु उबा फंगित्रे रूलिंग एमएलए सिंग उसी मकुल संगमगुम तुमिना लखिबदगी मियामना मखोइबु उननबा होनबदा अवाब ओइरे अमरमदा लाइबाकि अपुनबा सकतम थुगाइनबा लंदारकलिबि इलीगल इमिग्रेंट सिंगबु सगोलिबा सिनकुकी जौकंलुकी एमएलए तरा की मथक्ता मागी पार्टी की मैकैदी डिसिप्लिनरी एक्शन लखोट लेथ्री लेंगाक पथाप की मयोक्त लेरिब कुकी एमएलए तरा की मथक्ता असेंबली की मैकैदी की लो की एक्शन लखोटकदबनी हैना मियाम की मैकैदी की तक्सन लेरबसु असेंबली ना सब साब थबक लखोटना लेबदगी स्टेट असिदा लेंगाक लेबगी वांतोक लेहंद्रे मियाम की ओइनदी पीआर बु लेगेरा मियाम की लेंगाक बु लेगेरा हमु ओइबदगी पॉलिटिशियन सिंगी मफमद लेरखिबा थाजबा पुनमक मांख्रे अदुबा मियाम की मफमद मणिपुर अपुनबा सक्तम सिंगनरपु खुदिमक थेंगनकनि हाइबगी फिरेप अदुदगी होंगबु उबा फंगद्रिबा सिमक्ति मराइबाक मरमदम नुंगसिबगी ममल यामलबि इहुलनि लवी मणिपुर थुगाइनबा लाल होरिबा कुकीसिने लेंगाक की लुसिंगबा सिल्लु पीआर थमु हाइबा डिमांड सगोतखिबा पॉलिटिशियन सिंगी अपामना पीआर थमलखिबनि मसी खंथबा वाटपा मना मसी खंथबा वाटपा फमना हेन लुमना लौबनी हैबा कंगला पाउगी एडिटोरियल थमजरी लमलोंग हायर सेकेंडरी स्कूल की महिरोई सिंह खोंजंग संगसिंख्रे लमलोंग हायर सेकेंडरी स्कूल की मणिपुरी अमदी इलेक्टिव मणिपुरी सब्जेक्ट की अवार्ड ओजा थाबीरंगनबा तक्सिलिंगै सेरक्ता नुमित ननि खकी ओइना सब्जेक्ट असिगी ओजा थरकपगी थौंग यानिंगदि हाइना लमलोंग हायर सेकेंडरी स्कूल की महिरोई सिंह खोंजंग संगसिंख्रे स्कूल असिदा क्लास 11 अमदी 12 तमलिबा महिरोई सिंह स्कूल की गेट थोलक्तुना प्ले कार्ड क्या सिजनबगा लोइना खोलाव क्या लाउखि खोंजंग अदुर सरुक याखिबी क्लास 12 साइंस तमलिबी तोंब्रम सनाथोइना हाइखिबदा सलिबसै एसिगी ओइना मणिपुरी अमदी इलेक्टिव मणिपुरी सब्जेक्ट की ओजा लैतबना मरम ओइरगा क्लास निंगथिना तौदुना लाखि वालिब ओजा सिंह हापिनबा स्कूल की प्रिंसिपल यावना मरी लेनबा अथॉरिटी सिंगदा ओइबा सिरोल क्या पिसिंदुना अवार्ड पो ओजा थापिरंगनबा तक्सिंदुना लाखिबने अदुरबंगासी माहिरोई सिंगना खोंजंग जंगसिनबा होरकपदगी टीजी हायर सेकेंडरी स्कूल दगी ओजा अनि नुमित निनी खकी ओइना थारखी हिरामसिगी मतांगना माहिरोई सिंगना नुमित निनी हुमनिगी ममांगदगी वकलबा स्कूल असिबु कोलिबा जेईओ फावा ओजा वाटपगी पाव सिंग असि खक्तमक खंगमंगमली मरमदुना खोसाउनरबा माहिरोई सिंगना नुमित निनी खकी ओइना थारकलिबा ओजा असि यानिंगदबा फोंदोकपा खंगनतना सब्जेक्ट अनि असिगी अवार्ड ओजा नुमित हुमनिगी मनुंगदा थारकदबने कारिगो नुमित हुमनिगी मनुंगदा वालिबा ओजा सिंग थारकतराबदि स्कूल असिगी प्रिंसिपल ऑफिस सोलोनसन बयाउना मखल मखा काई खोंजंग संगसिलगा नाइखि मया इंडस्ट्री की ऑफिस कम शोरूम हांगदोखरे लमदम असिगी लौमी सिनमी अमसुम आर्टिसन सिंगी इनकम फगत हननब वखलोंद सेमखिबा मया इंडस्ट्री की ऑफिस कम शोरूम असि नौरेमथोंग लेसम लेरक्त मिनिस्ट्री ऑफ माइक्रो स्मॉल एंड मीडियम्स एंटरप्राइजेस MSME की असिस्टेंट डायरेक्टर मनोज शर्मा हांगदोखरे मया इंडस्ट्री की ऑफिस कम शोरूम हांगदोखपगी थौरामदुर इंडस्ट्री असिगी प्रोपाइटर कांगबम विजया याउना स्टेट असिगी तुआन मफमसिंगदगी लाकपी नुपी लौमी सिंग अमदी आर्टिसन क्या सरुक याखि थौरामदुग मरी लेना मया इंडस्ट्री न सेम साब उरखुल की लौमी सिंग न पुथोकपा खोही इको फ्रेंडली टेक्सटाइल दगी सेमबा बेगस कॉटन की फिरोल खुदना सेम साबा लाइफदीबी लमदम असिदा फंगबा लई अमदी ओइ वाहिदगी सेमबा परफ्यूम याउना बेगन्स हेल्थ एंड ब्यूटी प्रोडक्ट्स सिंग याउना इंडस्ट्री असिना पुथोकपा होरकलिबा पोलम क्या सु मियाम नोटखि ऑफिस कम शोरूम हांगदोकपा अदुगा मरी लेना मिनिस्ट्री ऑफ MSME की असिस्टेंट डायरेक्टर मनोज शर्मा फोंदोखिबदा मया इंडस्ट्री न लमदम असिदा लैरिबा उमंग वामंग द मारांग काइना फंगलिबा फॉरेस्ट रिसोर्स अमदी हेलूम्स एंड हैंडीक्राफ्ट की ओइबा पोलम क्या निंगथिना सेम सादोक्तुना मदी निंगथिना पैकेजिंग तौदुना काइथेल पुथोक्तुना लमदम असिगी लौमी अमदी आर्टिसन सिंगी सेटमिलोन फगत हनाबा होटनरिबा सिमा यामना सिंथानिंगाय ओइबा खोंथा अमने मया इंडस्ट्री न मरु ओइन उरखुल की लौमी सिंगना पुथोकपा खुही सिंग लैदुना मदी इंडस्ट्री असिगी
ꯐꯁꯥꯏ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯕ ꯐꯦꯁꯤꯂꯤꯇꯤꯗ ꯅꯤꯡꯊꯤꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯑꯃꯗꯤ ꯄꯦꯀꯦꯖꯤꯡ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯐꯪꯂꯤꯕ ꯂꯩ ꯑꯃꯗꯤ ꯎꯍꯩ ꯋꯥꯍꯩꯗꯒꯤ ꯁꯦꯝꯕ ꯄꯥꯔꯐ꯭ꯌꯨꯝ ꯑꯃꯗꯤ ꯀꯣꯁꯃꯦꯇꯤꯛ ꯄ꯭ꯔꯗꯛ ꯀꯌꯥ ꯄꯨꯊꯣꯛꯂꯤꯕ ꯑꯁꯤꯁꯨ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯒꯗꯕ ꯄ꯭ꯔꯗꯛꯁꯤꯡꯅꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯅ ꯂꯩꯕ ꯑꯉꯝꯕ ꯃꯃꯜꯗ ꯒ꯭ꯂꯣꯕꯦꯜ ꯄ꯭ꯔꯗꯛ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯈꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ MSME ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯆꯥꯗ 30 ꯐꯥꯎꯕꯒꯤ ꯄ꯭ꯂꯥꯟ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯧꯔꯥꯡ ꯂꯩꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯌꯥꯎꯕ इंटरप्रेनर्सिंगना ताकियलदा MSME की ऑफिसदा लाक्पीरगा मिनिस्ट्री असिगी मखादा पीरिब खुदोंगसाब क्या लौबियो हाइनसु मनोज शर्मना फोंदोखेना पाउसदा मखातारी थबकता ओंथोरकपद खुंजासिंगना थागतपा फोंदोरखली थौबाल डिस्ट्रिक्ट हाइरोक असेंबली कंस्टिट्युएंसी की मनुंगसना लैरिब यारिपोक पेसी कुलगी ममांगैदिगी संजाबुंग ओइना लैरगलाबा दुगा हौजिकना स्टेट लैंड ओइना लैरिबा मफम अमदा लानाय मियुएनिना लाना पता तासिलमखिबाबु यानिंगदबा फोंदोकलदुना मरी लेनबा लोइसंगसिंगदा असुम वेल पुथोकपियो हाइना वकतखिबा पुंबा थाबकतो ओंथोकपिरखबाबु पेसी कुलगी क्लब विलेज अथॉरिटी अमसु मैरा पाइबि लुमना थगतपा फोंदोकपगा लोइना मखा ताना सुम मियेंसंगपियो हाइना पुनिंग सिंगसिलकली हाइदि अदो तेंतंगना सुमना म्यामना थमजगे हौजिकुइनदि म्याम पाउस मतासे लुसिनजरगे अमसु मखा ताबा नौबा अपडेट म्याम पुनंग ngaiminaseना चैनल सिगी मेकेदिगी म्यांगफमदा मखा ताना थमजरी मखा ताबा नौबा अपडेट म्याम पुनंग ngaiminasi